Mga pakhang taran okseri ngasidi ngahangkay manadaba video mo pujarakli hanadagi khara tenba short form video ni aigi personal oba thabak khara leba maramna movie explanation tawba ngamjakhedre ngasigidi atenba video format asina mayam puni yengminarasi ngasigi video si Bangladesh ta hajik oiba fibam masigi maramdani hojik oiba fibam masi karidagi kamdawna horokhibano haiba sigi maramdani Bangladesh hojik mai chakli handak chakliba maijaw sina anirak suba maijawni 1971 dasu maijaw amana Bangladesh tumna chakhi irang asina maram oiraga official over report ta myoi chani hena sikre adubu unofficial over report ki matung inadi myoi chahum dagina chawnga phawbagi manungda sikre hana thajanari irang asina maram oiraga Bangladesh ki president Sheikh Hasina amadi mahaki manau nupi makoi gi official residence hadoktuna saphagadaba mapam amada chenkre Sheikh Hasina Bangladesh ki miyamna khwaidagi pamnaba miyamna khwaidagi yaba leader ama oina sahi 19 Bangladesh ki prime minister oirami adubu hojiti Sheikh Hasina leba asigi miyamgi khwaidagi yeknaba number 1 haibado oire hawkhiba jun ki tang manga da chhatra singi oiba protest macha amadagi mairiktagi maijawbi horaktuna Bangladesh pumba achauba political crisis ama thokhi prime minister na leba thadoktuna chenki aduga police tana shoot at side order piki Police na miyoi chahum hena nongmaina kapki thaudo asigi matungda lebaki irang kansinba helakhi miyoi lising kayana prime minister ki official residence tamna akan mukhalaw golona lakhi oirakliba phibam asida prime minister Sheikh Hasina magi prime minister ki famdagi resign tawduna saphagadaba mafam amada mathwai hinanaba chenki ngasidagi chahi ani gi mamangda Bangladesh sen thum amadi semilon gi hiramda yamna chawkhatpa leba ama oirakhi per capita GDP da India dagi fawba henki isam samna hairabada per capita GDP haibadi leba amada leiriba miyoi singna sahi amagi manungda tankiba paisa aduni Bangladesh apikpa leba ama ojaba tarabasu chawkhatpagi khongthangda lamjen jamna kanna chelami adubu khwaidagi laibak thibadi subnagi sahi ani gi manungda Bangladesh ki chawkhat khongthang pumloi loikhiduna ngasigi phiba masi oirakhibani Bangladesh ki irang asina maram oiraga India da kari akaiba oirakpa yabage haibadu amuk taminasi wari asi 1971 dagi hawraklage 1971 da Bangladesh hairiba leba asi East Pakistan haina khangnarami Pakistan gi saruk ama oina lerami Pakistan gi lanmi singna Bangladesh ki khungang kaya maina tumna thaki khunja kaya masing khangdana rep tawki adubu 1971 da India na lan ngamduna East Pakistan bu Pakistan dagi khaidoktuna inau noiba leba Bangladesh haibadu semki Ningkha tamlaba matungdasu Bangladesh khwaidagi lairaba leibak singi manungda ama oirami adubu firol textile industry amadi sarkar gi anau policy kayana maram oiduna Bangladesh ki economy tamna chawkhatpa haibadu oirakhi 2007 da India ki per capita GDP asina Bangladesh ki per capita GDP dagi tangkhai ama henki adubu 2021 dadi Bangladesh na India dagi henki miyoi la kaya lairabagi pankhai makha dagi pukhalaktuna lairaba muthatpa horakhi Asia continent gi khwaidagi economic growth leba country singi manungda Bangladesh su ama oikhi Asia gi achauba lebak singdagi economy hena chawkhalakpagi mamisu urakhi Bangladesh isam samna harabada chawkhatpagi lamjelda yamna yangna senba horakhi adubu Bangladesh ki economy asida yamna chawba safu ani lakhi ahanba safu asina COVID-19 ni aduga ani suba safuna Russia amadi Ukraine gi lani safu ani sina maram oiduna Bangladesh ki export ta yamna chawon sohanki corona maram oiduna Bangladesh ki firo textile industry kaya thonglon ki miyoi kaya thabak sumpham nupam laikhide matawasuna Russia Ukraine gi war matungda thaw amadi sana naba gehu gi mamal ka hena wangkhalakhi mapalamdagi potchai pusilakpa import torokpagi mamal tangba hengkalakhi Bangladesh dagi export tobagi chang haibadi Bangladesh gi potchai mapana yonbagi changdi sumsum handarakhi aduga import tobagi changna sumsum hengkalakhi import amadi export ani gi changda ka hena khenarakpa maramna Bangladesh ki paisa taka gi value su hantarakhi paisa gi value hantharaklabanina potchai gi mamal tangba haibasidi hauna sani maram maduna 2023 khaktada Bangladesh sarkarna electricity amadi gas ki mamal asi sada chahum gi changda hengkatki hana lupa chama piramba pot adu 2023 dadi lupa chahum pire potchai gi mamal ka hena hengalakpana maram oduna Bangladesh ki miyoi ayamba bank dagi loan loduna chara hendanaba yamna wana honarami
ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯍꯤ 14ꯗꯒꯤꯅ 24 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯗ 90ꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯦ ꯊꯕꯛꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯆꯥꯛ ꯆꯔꯥ ꯍꯦꯜꯂꯤ ꯈꯣꯏꯁꯥꯎꯅꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯗ ꯁꯦꯟ ꯇꯥꯅꯕꯒꯤ ꯂꯝꯕꯤꯁꯨ ꯑꯝꯇ ꯂꯩꯔꯝꯗꯦ ꯈꯣꯏꯁꯥꯎꯅꯔꯕ ꯆꯥꯛ ꯂꯥꯝꯂꯕ ꯊꯕꯛ ꯁꯨꯡꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯨꯡꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯔꯤꯖꯥꯔꯕꯦꯁꯟꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯝꯃꯤ ꯔꯤꯖꯥꯔꯕꯦꯁꯟꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯤꯡꯇꯝ ꯂꯥꯟꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯀꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯔꯤꯖꯥꯔꯕ ꯁꯤꯠ ꯄꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛꯀꯤ ꯆꯥꯗ 40ꯒꯤ ꯆꯥꯡꯗꯤ ꯀꯣꯇꯥꯗ ꯆꯪꯂꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯨꯞꯅꯇꯒꯤ ꯆꯥꯗ 10ꯗꯤ ꯃꯦꯔꯤꯠ ꯌꯦꯡꯂꯒ ꯈꯜꯂꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯔꯤꯖꯥꯔꯕꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯍꯧꯔꯛꯇꯨꯅ 1996ꯇ ꯃꯦꯔꯤꯠꯇꯒꯤ ꯂꯧꯒꯗꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯆꯥꯗ 10 ꯑꯣꯏꯔꯝꯕꯗꯒꯤ ꯆꯥꯗ 55 ꯑꯣꯏꯍꯟꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ 1997ꯗ ꯅꯤꯡꯇꯝ ꯂꯥꯟꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯤꯠ ꯍꯟꯊꯍꯟꯕꯒꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛ ꯑꯆꯧꯕ ꯏꯍꯧ ꯑꯃꯃꯨꯛ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯒꯤ ꯁꯔꯀꯥꯔꯅ ꯏꯍꯧ ꯅꯦꯝꯊꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯇꯝ ꯂꯥꯟꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯆꯥ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯁꯨ ꯐꯥꯎꯕ ꯔꯤꯖꯥꯔꯕꯦꯁꯟ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯑꯅꯤ ꯔꯤꯖꯥꯔꯕꯦꯁꯟ ꯄꯤꯈꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯅꯨꯄꯥ ꯑꯃꯒꯤ ꯃꯆꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯅꯤꯡꯇꯝ ꯂꯥꯟꯗ ꯌꯥꯎꯈꯤ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯈꯤ ꯑꯗꯨꯒ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯣꯠꯅꯖꯔꯤꯕ ꯃꯤꯆꯝ ꯑꯃꯒꯤ ꯃꯆꯥꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯇꯥꯔꯕꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯁꯤꯒꯨꯝꯂꯕ ꯁꯔꯀꯥꯔꯒꯤ ꯐꯖꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ 2018ꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯍꯧꯔꯛꯈꯤ ꯏꯍꯧ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯅꯤꯡꯇꯝ ꯂꯥꯟꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯄꯤꯔꯝꯕ ꯔꯤꯖꯥꯔꯕꯦꯁꯟ ꯑꯗꯨ ꯀꯛꯈꯤ ꯑꯗꯨꯕꯨ 2021ꯗ ꯅꯤꯡꯇꯝ ꯂꯥꯟꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯍꯥꯏ ꯀꯣꯔꯠꯇ ꯆꯦ ꯊꯥꯔꯛꯈꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯀꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ 37 ꯀꯣꯇꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯦꯁ ꯇꯧꯔꯛꯈꯤ ꯀꯦꯁ ꯑꯗꯨꯒꯤ ꯖꯁꯃꯦꯟ 2024ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 5ꯗ ꯄꯤꯈꯤ ꯀꯦꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯃꯈꯣꯏꯒꯤ ꯀꯣꯇꯥ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯔꯠꯅ ꯔꯥꯏ ꯇꯥꯈꯤ ꯀꯣꯔꯠꯅ ꯄꯤꯔꯤꯕ ꯔꯥꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯕ ꯆꯥꯎꯔꯕ ꯏꯍꯧ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯏꯍꯧ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯃ ꯑꯣꯏꯔꯛꯈꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯁꯥꯎꯕꯅ ꯍꯦꯟꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯈꯤ ꯕꯁ ꯇ꯭ꯔꯦꯟ ꯀꯌꯥ ꯊꯤꯡꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯋꯥꯍꯪ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯔꯀꯥꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯏꯍꯧ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤꯕ ꯀꯣꯇꯥ ꯁꯤꯁꯇꯦꯝ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯆꯠꯅꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯗꯔꯇꯤ ꯄꯣꯂꯤꯇꯤꯛꯁꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯑꯋꯥꯃꯤ ꯂꯤꯒ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯃꯦꯖꯣꯔꯤꯇꯤ ꯚꯣꯇꯔꯗꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯑꯣꯏꯔꯝꯃꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯤꯡꯇꯝꯕꯒꯤ ꯂꯥꯟꯗ ꯑꯋꯥꯃꯤ ꯂꯤꯒꯅ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯈꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯔꯇꯤ ꯑꯁꯤꯗ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯚꯣꯇꯔ ꯃꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠꯄꯨ ꯐꯪꯂꯕꯗꯤ ꯁꯔꯀꯥꯔ ꯄꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯌꯦꯠꯅꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯣꯛꯂꯛꯂꯤ ꯃꯗꯨꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤꯒꯤ ꯃꯆꯥꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯁꯨꯅꯤ ꯍꯥꯏꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯁꯔꯀꯥꯔꯅ ꯄꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯧꯖꯤꯛ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯒꯤ ꯁꯥꯁꯤꯟꯅꯕ ꯁꯥꯔꯇꯤꯐꯤꯀꯦꯠ 60,000 ꯍꯦꯟꯕꯒꯤ ꯃꯊꯛꯇ ꯀꯦꯁ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯌꯥꯕ ꯁꯔꯀꯥꯔꯗ ꯚꯣꯠ ꯄꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯥꯁꯤꯟꯅꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯣꯔꯣꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯋꯥꯔꯒꯤ ꯁꯥꯐꯨꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯈꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯁꯣꯛꯆꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯤꯁꯤꯡꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕꯒꯤꯗꯃꯛꯇ ꯕꯦꯡꯛꯗꯒꯤ ꯂꯣꯟ ꯂꯧꯗꯨꯅ ꯋꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯣꯛꯄ ꯃꯐꯝꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯗꯧꯅ 2024ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 5ꯗ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯀꯧꯕ ꯃꯇꯝꯗ ꯃꯈꯣꯏꯗꯁꯨ ꯀꯣꯇꯥ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯔꯠꯅ ꯔꯥꯏ ꯑꯃ ꯂꯥꯛꯈꯤ ꯂꯥꯛꯂꯤꯕ ꯀꯣꯔꯠꯀꯤ ꯔꯥꯏ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯏꯍꯧ ꯍꯧꯔꯛꯈꯤ ꯏꯍꯧ ꯑꯁꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯤꯡꯁꯥ ꯌꯥꯎꯔꯝꯗꯦ ꯏꯔꯥꯡ ꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡꯁꯨ ꯀꯌꯥ ꯌꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯖꯨꯂꯥꯏ ꯊꯥꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯇꯧꯈꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 13ꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯏꯍꯧ ꯍꯧꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯂꯩꯕꯥꯛ ꯀꯥꯏꯅꯅꯕ ꯏꯔꯥꯡ ꯍꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯇꯥꯜꯂꯤꯕ ꯀꯣꯇꯥ ꯂꯧꯊꯣꯛꯎ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯦꯈ ꯍꯁꯤꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯀꯣꯇꯥ ꯄꯤꯗ꯭ꯔꯕꯗꯤ ꯔꯥꯖꯥꯀꯔꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯀꯣꯇꯥ ꯄꯤꯒꯗ꯭ꯔꯥ
Prime Minister Sheikh Hasina ihau horiba satrasing asibu Rajakar macha masusing haiduna indirectly haiki. Prime Minister Sheikh Hasina press conference da haikiba wahai pareng asina maram oiduna satrasingi ihau amuke hena kansilaki wahai pareng asina maram oiduna Sheikh Hasina mahaki Prime Minister famdagi resign tawduna mathwai hinganabagidamagta laibak thadokuna atopa mapam amada chenki. Matang asida Prime Minister Sheikh Hasina na haikiba wahai pareng adu kayamung yamna kaibagi haibado amuk yengminasi. Rajakar haiba wahai pareng asi Bangladeshi singi mafamdadi khwaidagi ijat somngai oiba khwaidagi hanthaba wahai amani. Maramdi Rajakar haiba miyoi sing asi 1971 da Bangladeshna ningtambagi lan kanna horingi matamda Pakistan amadi Pakistangi minungsi haitraba lanmi sing adubu support tokhiba miyoi sing adubuni. Bangladesh ki ningtam langi matamda Pakistangi lanmi singna Bangladeshi la kaya kaya hatki masigi sumathakta Bangladeshi nupi lising kaya kaya rape tauki makhoibu onaibiki. Icham chamna kota lauthu haiduna shanti leina protest toriba satra sing asibu asigumlaba tamthiraba phatraba Pakistangi lanmi singi supporter ni haiduna maral sirakpa matamdadi satra singi asawba du khambala ngamdaba makhai hengalakhi. Wafam masina maram oiduna satra singna khoirang khoksaunoduna sauduna leringe tanja sida sarkar pairiba awami league hairiba political party asigi satra ki sangstan singna lamjau sorokta shanti leina protest toriba satra sing adubu yamna tamthiba mongda phuba chaiba haurakhi. Thaudo asigi matungdagi akanba mongda maike animakta hingsa yauna protest haunarakhi irangsu hena kansilakhi. Hapta ani hena satra singna lamjau sorokta thoktuna irang toraba matung sarkar da akanba pressure piraba matungda Bangladesh ki Supreme Court na ningtam lanmi singi macha masu singda piramba chada yankhai taruki kota adu sumnatagi 7% da hantaraki. Adubu khwaidagi laibak thibadi haujik phawbada irang asida sikraba satra sing adugi mihatpa sing aduda sarkarna kariguma makhal amatagi dandi pibagi wafam leitri. Maram aduna August ki tang ani dagi satra singna mihatpa singda dandi piyo haduna numit humni akanba mawongda anirak subo oina ihau akanba ama tawrakki. Handa amuki anirak subo ihau asidi sarkarna irang asi lakshanba ngamlamde. Maram aduna Prime Minister Sheikh Hasina resign tawduna mathwai hinganabagidamagta August ki tang 5 da safagadaba mapam amada chenki. Masini haujik oiriba Bangladesh ki fibam amadi irang asi kamdaun horokhibano haibado adubu haujik khwaidagi maru eba wahang amadi leiri. Wahang adudi yumthangnaba leba ama oina Bangladesh ki irang asina maram oiraga India da kari sapu pirakpa yabagi haibasini. Bangladesh haujikti tangdu leitaba leba haibadu oidrabanina Bangladesh ka India ga lalonetik tawba haibasidi oitholaroi. Hana taramba lalonetik singju punamak lepa tabani. Ani subada 1971 ki ningtam lan loirakpa matamda India da Bangladeshi refugee lak marfuga manga changlakhi. Refugee singi leifam safam amadi makoigi welfare gi damakta India na lupa karor lising taruk hena cross tokhi. Matawa sumna hauji hauriba irang asina maram oiraga lakadoriba refugee sing asigi chana thangnanaba amadi makoigi leifam safam welfare gi damakta India na su achoba senpham ama cross tawdoribani. India gi development da sijinagadoriba paisa amadi resource kaya ama refugee sing gi damakta sijinakigani. Aduga ahum subada Bangladesh ki irang asina maram oiraga Northeast state singda irang macha horokpa yabagi othokpasu leiri. Bangladesh ki irang asidagi ekhoina khangsinba yaba wafam kharadi kota phangpham thoktaba miyosingda kota piba tarabadi leba irang harokpagi macha ama oiri. Aroibada leba ki leader singna vote bank haibasina adom adomgi tunggi lambida maithinabagi macha ama oirakani haibasi kaubiroidabani. Hoi chumi vote bank na maram oiduna adom matam kharadi vote mayam phangduna vote ka khiba yai adubu tunggi lambidadi kunai asigi mangna ningai macha ama sodana oirakani. Lebaki mapimi mapasingna miyamda wa haiba matamda miyamgi thamoi sohonbiganu Bangladesh da chahi 19 Prime Minister oiduna matik mathona leina power pyramid Sheikh Hasina wahai amana maram oiduna mafam thadoktuna mathwai hinganaba chenki atopa lebakta saidangduna leikhi. Wahai pareng asiga loinana ngasigi episode asi matang asida losinjari aikhoigi episode asi kamdawi haibadu aikhoida soidana maki khanganbirau. Episode asibu loiba phau tabibagidamagta mayambu haininga leitana thagarpa phongdokjari. Mamangi episode singda like comment subscribe amadi share tawbikhiba singbusu amuka hana thagarpa phongdokjari.